ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯉꯁꯤꯗꯤ ꯑꯩꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯃ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯈꯪꯗꯕ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯂꯦꯝꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯀꯜꯆꯔ ꯑꯥꯏꯗꯦꯟꯇꯤꯇꯤ ꯇ꯭ꯔꯦꯗꯤꯁꯟ ꯂꯣꯏꯅꯃꯛ ꯂꯩꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯖꯟ ꯑꯥꯏꯗꯦꯟꯇꯤꯇꯤ ꯉꯥꯛꯇ꯭ꯔꯒꯗꯤ ꯀꯅꯥꯅ ꯉꯥꯛꯄꯤꯒꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯎꯔꯤꯕ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤ ꯑꯩꯈꯣꯏꯒꯤ ꯑꯦꯕ꯭ꯔꯤ ꯁꯟꯗे ꯈꯨꯗꯤꯡꯒꯤ ꯆꯔꯆ ꯀꯥꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯣꯟ ꯁꯟꯗꯣꯛꯄ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯄꯥꯎꯇꯥꯛ ꯄꯤꯕ ꯄꯨꯟꯁꯤꯜꯂꯒꯗꯤ ꯑꯐꯕ ꯄꯥꯎꯇꯥꯛ ꯃꯌꯥꯝ ꯐꯪꯉꯤꯗꯅꯀꯣ ꯄꯨꯟꯁꯤꯜꯂꯒꯗꯤ ꯅꯨꯡꯁꯤꯅꯩꯗꯅꯀꯣ ꯑꯄꯨꯟꯕꯅ ꯄꯥꯡꯒꯜꯅꯤ ꯍꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯗ ꯂꯤꯡꯅ ꯂꯩꯔꯤꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯩꯅꯣ ꯑꯦꯕ꯭री ꯐ꯭राꯏꯗे ꯈꯨꯗꯤꯡꯒꯤ ꯃꯣꯛꯁ ꯀꯥꯔꯒ ꯑꯗꯨꯃꯥꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯣꯟꯒꯤ ꯑꯗꯨꯃꯥꯏꯅ ꯆꯠꯅ ꯄꯊꯥꯞ ꯃꯌꯥꯝ ꯑꯃ ꯈꯪꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯜꯆꯔꯁꯤ ꯉꯥꯛꯑꯒ ꯆꯠꯂꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨ ꯑꯗꯨꯒ ꯑꯦꯕ꯭री ꯔꯤꯂꯤꯖꯟ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯂꯣꯏꯅꯃꯛ ꯉꯥꯛꯑꯒ ꯆꯠꯆꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤꯗꯤ ꯈꯔ ꯋꯥꯠꯄ꯭ꯔꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯩꯖꯔꯤꯕꯁꯤꯡꯗꯣ ꯈꯟꯅꯕ ꯅꯩꯅꯕ ꯃꯌꯥꯝꯗ ꯎꯠꯊꯣꯛꯄ ꯇꯥꯟꯅꯃꯤꯟꯅꯕ ꯑꯗꯨꯃꯥꯏꯅ ꯑꯃ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩ ꯉꯁꯤꯗꯒꯤ ꯑꯗꯨꯃꯥꯏꯅ ꯃꯔꯛ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤ ꯇꯥꯃꯤꯟꯅꯁꯤ ꯅꯩꯅꯃꯤꯟꯅꯁꯤꯀꯣ ꯑꯗꯣ ꯑꯩꯒꯤ ꯐꯣꯂꯣ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯃꯌꯥꯝꯁꯤꯡ ꯑꯣꯂꯤꯚꯔ ꯃꯩꯇꯩ ꯑꯗꯨꯃꯥꯏꯅ ꯑꯩ ꯂꯤꯡꯛ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯈꯪꯃꯤꯟꯅꯁꯦ ꯅꯩꯅꯁꯤꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯦꯛ ꯁꯂꯥꯏꯔꯣꯟ ꯍꯧꯔꯛꯂꯣꯟ ꯋꯥꯀꯣꯛ ꯍꯥꯏꯕ ꯂꯥꯏꯔꯤꯛꯁꯤꯗꯒꯤ ꯂꯧꯊꯣꯛꯆꯕ ꯑꯩꯈꯣꯏꯒꯤ ꯌꯦꯛ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯑꯄꯣꯛꯄ ꯈꯣꯏꯔꯝꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯀꯣꯟꯕ ꯂꯥꯏ ꯑꯄꯣꯛꯄ ꯄꯣꯛꯄꯤ ꯈꯣꯏꯔꯝꯕ ꯂꯥꯏꯒꯤ ꯐꯤꯖꯣꯜ ꯈꯣꯡꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄ ꯄꯣꯛꯄꯤ ꯈꯣꯏꯔꯝꯕꯒꯤ ꯃꯇꯝ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯀꯩ ꯀꯠꯄ ꯌꯥꯕ ꯑꯐꯕ ꯃꯌꯥꯝꯗꯨꯀꯣ ꯅꯝꯕꯔ 1ꯗ ꯑꯩꯈꯣꯏꯒꯤ ꯃꯉꯥꯡ ꯅꯤꯡꯊꯧꯆꯥ ꯁꯂꯥꯏꯒꯤ ꯑꯄꯣꯛꯄ ꯈꯣꯏꯔꯝꯕ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯩꯈꯣꯏꯒꯤ ꯂꯩꯗ ꯍꯥꯏꯔꯒꯅ ꯊꯝꯕꯥꯜ ꯑꯉꯥꯡꯕꯁꯦ ꯌꯥꯝꯅ ꯐꯩ ꯍꯩꯗ ꯍꯥꯏꯔꯒꯅ ꯊꯝꯆꯦꯠ ꯌꯥꯝꯅ ꯐꯩ ꯏꯁꯤꯡꯗ ꯅꯨꯡꯆꯦꯡ ꯏꯀꯣꯟꯒꯤ ꯉꯥꯗ ꯁꯔꯦꯡ ꯉꯥꯡꯂꯩꯅꯕ ꯊꯥꯡꯗ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯥꯡ ꯀꯧꯏꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯂꯥꯏ ꯃꯆꯨꯅ ꯑꯉꯥꯡꯕ ꯑꯩꯈꯣꯏꯒꯤ ꯏꯉꯥ ꯊꯥꯒꯤ 25ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯈꯣꯏꯔꯝꯕ ꯌꯥꯝꯅ ꯐꯩꯀꯣ ꯏꯉꯥ ꯊꯥꯒꯤ 25ꯅꯤ ꯄꯥꯟꯕ नंबर 2 अखोगी लुवांग येक सलाई अपोप खोइरबा लुवांगी अखोगी लैदा हाइरगना अखोगी मेलै हापा यामना फै हैदा की होम इसिंगदा लंफेल पाटकी ngaदा सरेंग ngawreinaba thangda हाइरगना तोंदुंबा गविको अखोगी कच्चबदा यावबा फब हाइताइनेको अदुगा अखोगी सलाई मचुना angauba अखोगी वाक्चिंग थागी 23 पानबदा नुमिता खोइरबा यामना फै अदुगा अखोगी मथंगदा खुमन येक सलाइगी लैदा लैसंग हैदा हैबुंग इसिंगदा पुमलेन पाटकी ngaदा सरेंग अमुबा थांगदा हाइरगा अखोगी तोलकप्पा हाइको अदुगा अखोगी मचुना अमुबा अखोगी सजिबुगी 35 पानबा नुमिता खोइरबा यामना फै नंबर 4 दा अंगोम येक सलाइगी अपोपा खोइरबा लैदा थारो अंगौबा हैदा हैबोंग हैबा हाइनसु खंगनै इसिंगदा कोंगबा मैरोंबी ngaदा सरेंग अंगौबा कटपा यामना फै थांगदा पुकक थांग कविको अदुगा अखोगी इंगेन थागी 23 पानबा नुमिता खोइरमनै मोइरांग येक सलाइगी अखोगी लैदा अखोगी येरुम लै हैदा कांग्रौ इसिंगदा लोकटाकी हापा यामना फै ngaदा सरेंग सांगना लांगबा अंगांगबा हाइना इबसु याविको थांगदा अखोगी येंटोक साबा हाइको अखोगी मचुना नापुनबा अखोगी मेरून मचु ओइगदबनिको अखोगी लमता थागी 23 पानबा नुमिता मोइरांग येक सलाइगी अपोपा खोइरबा यामना फैको अदुगा अखोगी मथंगदा खाबा nganba सलाइगी अपोपा खोइरबा लैदा लैसंग हापा यामना फै हैदा हैबुंग इसिंगदा लेक्तांग पाट ngaदा सरेंग ngamna langba थांगदा लाई थांग चिनाइबा कविको अदुगा अखोगी सलाई मचुना अखोगी केनो सांगना लांगबाको आई हाचरमगेको मामागी हाचरमगे अखोगी कालेन थागी अखोगी निनमांग 12 पानबा नुमितको कालेन गी 12 पानबदा खोइरबा यामना फैको मथंगदा अखोगी अरोइबदा अखोगी सरांग लैसंग थेम गी अपोपा पोपी खोइरबा अखोगी लैदा हारगना लैसंग लैखोम हाइनसु इबा यावी हैदा हारगना है मनम नाइबा सोलोम इसिंगदा हारगना ताकन खा ngaदना अखोगी सरेंग मुरैनबको थांगदना अखोगी खुंटोक थांग कविको अखोगी सलाई मचुना सांगना वावबा हाइ अदो अखोगी खोइरबना अखोगी फाइरेन थागी 23 पानबा नुमित्ता अखोगी सलाई थांगी सलाई खोइरबा यामना फैको सलाई चा अमो ओइना अखोगी सिगी सलाई से अखोगी खंगमिनबा खन्नबा नैनबा यामना चंगी अखोगी मैतैगिसु पुंसलगा मतम अम्मा अदुमाइना लौमिनरगा सलाई पुंजनबगी अदुमाइना अफबा लोमदा चटमिनबा होनसिको समाइन तुना अखोगी नैना तारागदी नुसिनैनको नुसिनरगदी माइ पापा पुरे अदुगा अखोगी आइडेंटिटी से अखोइना ngaga खंगना चकी तारागदी हैवाइ अखोगी इसा इसु हरको मतमदसु हैवाइ लिंगना खंगहौरगदी यामना फैनको हौजिकांदी करी खोइरंबा लाई करी खोइरंदबा अमता खंगनदरे मेनमान अम तादरे अखोगी अहल लमनगा लेत्रगदी अखोगी मखा थाबगैदी करी खोइरंबगा कैदोदनो हाइबसु अमता खंगमोय थांगना कैनो सलाइना करीनो सलाइगी थांगना कैनो अमता खंगरोय
ꯇꯥꯟꯅꯃꯤꯟꯅꯁꯤ ꯈꯪꯅꯃꯤꯟꯅꯁꯤ ꯅꯩꯅꯃꯤꯟꯅꯁꯤ ꯀꯣ ꯃꯌꯥꯝ ꯁꯣꯏꯈꯤꯕ ꯂꯥꯛꯈꯤꯕ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯅꯩꯅꯃꯤꯟꯅꯁꯤ ꯃꯌꯥꯝ ꯂꯥꯏꯛ ꯁꯞꯄꯣꯔꯠ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨꯀꯣ ꯌꯥꯏꯐꯔꯦ